Incredible Story Manipur na ngasisu aigi nuksiraba viewersinggidamak 2020 da release tawkiba thriller amadi crime da best toba The Silencing gi movie puduna luxury movie asina fangkiba rating khara pallabada IMDb rating da 10 gi manung da 6.3 Prime Video da 10 gi manung da 6.3 Google users na 59% like pikiba movie amani movie asida saktam langliba MIOI kharagi maming pallabada Reburn gi saktam da Nicholas Coster, Alice ki saktam da Annabelle Wellis, Karn ki saktam da Jan McCornan, Bourne ki saktam da Swan Smith, Brock ki saktam da Harold Tiffin, Reburn ki masanupi ki saktam da Bradley Robillard. Fare adudi mayam movie asigi samlakpa wari pandabida movie romda oina mai onsilasi. Movie asina horakpada aikoina Forest Ranger Reburn bu uba fangi. Mahak hujik magi oiba wildlife sanctuary ama chalaiduna leiribani mafam asida hujik maga punna MIOI ani amasu lakminarambi umang asida hujik Reburn mathanda changlaklambi mana khara changlakpa matamda khanghaudana magi mathakta tenjai ama kapaktuna attack tawraklambi adubu matam asida mana kari amata gyan taba ngamlamde kanana kari maramgidamak mangonda attack tawraklibano haiba asi Reburn na mangonda attack tawrakliba maikai adomda attack tawrakliba adu lepnabagidamak magi nongmai aduna kapsilambi adubu hojiksu adumak attack tawrakpa adudi leplamde masidagi Reburn magi litliba jacket adubu lawtho amduna nongmai adu paiduna manglomda changsilaklambi hojik rebel thokliba thodok sing asi karino haiba khangdoknabagidamak u amagi marumda lumduna leirami aduga matam masida mana khalami adudi mafam masida kana laktuna mangonda attack tawraklibano natraga mafam asida sadanba MIOI sing laktuna mana ukhrani haiduna mabu hatnabagidamak attack tawraklibra haiduna asumna leiringai khanghaudana tenjai ama paisalaktuna Reburn gi mathabakta tenjai aduna jungkhirambi hojikti Reburn chaina khol adu khangba ngamdraduna leimaida tarambi aduga mana hojik tenjai asibu satoknabagidamak yamna kanna hotnarambi adubu pak hekta satokpadi ngamlamde aduna tenjai asi satpa ngamdabadagi mayaida thide ami hojik aikoina uriba asi black machugi gili setpa nupa amabu chatkiba asi aikoina urambi Rebel na khalami adudi hojik mangonda attack tawrakliba asi thiba ngamlaroi aduna hojikti masu mafam asi thadoktuna mayumda chatlage haiduna khalambi masidagi Reburn su mathwai kanjanabagidamak yamna wana magi gari na leiriba maikai adomda laambi Reburn na magi gari aduda kakhatuna gari adu thongnaba start tawba matamdadi magi gari gi start adu hau haiba yaraklamde Reburn na su khalami adudi magi gari asi mana mafam asida laktringai gi mamang fajana check tawduna poraktuna laklibani aduga hojik magi gari asi yaraktriba asi karigino haiduna su khalambi Reburn gi mafamda attack tawrakliba MIOI asina hanana Reburn na chatkadoriba gari asibusu yahandabida thanamabani asidagi Reburn su gari dagi kumaktuna manglomda amuk changsilaklambi khara asum changlaklaba matungda umang aduda atopa amuba machugi car amabu leiriba adu urambi car asi ubada Reburn na khalambi mangonda attack tawrakliba nupa asi soidana gari asida lakpa MIOI oiramgani haiduna masidagi Reburn na car adugi manakta changsinduna car adugi maning nakanda car asibu khangnabagidamak mark ama jackson duna thanami asigi matungda hojikti Reburn magi leifam jawnaba yamna wana laambi aduga hojikti Reburn na mangonda tek tuna yauriba tenjai adubu yamna wana satu ami chaina khol asi khangba ngamnabagidamak yu kayamarom amabu su thakchallambi mangonda palamliba tenjai asi uba matamda Reburn yamna angakpa faurambi hojik mangonda paliba tenjai asi yamna ariba matamgi tenjai amani hojikti asigumba ariba tenjai asi mafam amatada fangdre masi pumnamak asi Reburn na khanglibagi maramdi ngalingai matamda yamna heisinglaba sadanba MIOI ama rebel asi oirambi adubu hojikti mafam asida mathanda naitom taba punsi ama oiduna leiribani Reburn na asumna naitom taba punsi ama oirakhiba asi chahi manga muki mamangda magi machanupi Joel ga punna makhoi ani sa tanabagidamak umang asida laammi adubu umang aduda magi machanupi adu mafam khangdana mangkhirami masigi thodok asidagi Reburn mana mafam khuding chattuna machanupi bu thirambi aduga mafam khuding dasu machanupi gi missing photo thetuna thanami masidagi awaba pumba kauthoknaba hodaba matamda yu mayam amasu mana thakchillambi asigi matungda asumna magi machanupi mangkhriba asigum mathang nupi macha kaya marom ama mangkhibagi pau mana taraklambi maram asidagi mafam asida Reburn na umang asiga naknaba
mafam amada wildlife sanctuary asi semgatkhibani. Masidagi hojikti umang asida leiba tanglaba mutkidoraba sanga kaya marom amabusu mana kanba ngamlambi. Mafam asida lakpa hunter singi makuttagisu sa sing asibu mana ngak senduna thamlibani. Maram asina magi mafamda hunter singnadi aduki matik yamna sauningba haibadusu oirambi. Hojikti umang asigi mafam kayadasu reverna CCTV camera install tawduna thamlibani. Asina maram oiduna umang asida thokliba thodok khudimak mana loina monitor tawduna yengba ngamlambi. Asigi matungda aikoina uba fangliba asi Alice Kaubi police officer nupi amabu uba fangi. Hojik mana lakliba asi Karn Kauba police amagi manaktani. Maramdi hojik Karna Alice ki mawpanupa Brok asi factory amagi port case ta pharammi. Alice na Karn gi mafamda request tawduna magi mawpanupa adubu thadokpinaba hairambi. Asidagi Karl nasu Brok ki mafamda matung manaw amuk hanna tawdanabagi damak warning piraklaba matungda thadoraklambi. Alice amadi Brok makhoi ani lambida halakpa matamda Alice na magi mawpanupagi mafamda hangambi. Kari maramgi damak nangna asigumba thabak asi tawribano, nangna makhoi sing aduga kari maramgi damak phunaribano haiduna. Brok na machegi mafamda hairi aina makhoigi mafamda karisu hauruba leite aduga ainasu makhoida kari amata phuruba leite. Factory aduda thabak tawriba mioi sing aduna ai asi nangi nopani haiba khangbadagi makhoi mayam changsilaktuna aibu phukhibani hairambi. Matam masida Alice ki mafamda call amasu laami aduga call asida turel amagi mapanda asiba hakchang ama taduna leire haiduna hairaklambi. Masidagi khudakta Alice su mafam aduda laktuna asiba hakchang adubu yengsilambi. Nakal amaromda Reburn amadi magi ex-wife makhoi ani wari sanaduna lirambi. Matam masida magi ex-wife aduna Reburn gi mafamda hairai nangna hojik fawba nachanupi Joel gi damak funeral tawdriba karigino. Mafam asida aina porakliba che asida sign tawro aduga Joel gi funeral asi tawrasi maramdi ai hojik pregnant oire. Maram asina hana haukraba punsigi wari matek amana aigi isada effect oihanba adudi ai pamde hairambi. Adum oinamak Reburna magi ex-wife na hairiba wafam asida kari amata taramde aduga funeral gi damak porakliba document adudasu sign taw haiba yaramde. Maramdi Reburna hojiksu khalambi adudi hojik fawba magi machanupi asi hingduna leiramkhigani haiduna aduga ma yusu yamna thaambi. Asidagi magi nupina asumna hairambi hojikti Joel gi funeral asi aina tawragani numit nini gi matungda aina soidabi tawgani matam aduda nangsu aina lakani haiba thajai haiduna hairambi. Masigi matungda aikoida amuk Alice ta ulai Alice amadi magi timga tawduna mafam aduda leiramliba asiba hakchang adubu yangsinduna leirambi. Mafam asida siduna leiramliba asi nupi amagi asiba hakchangni makhoina asum asiba hakchang asida check tawrapa matamda aduki matik yamna angakpa khara su fawrambi. Nupi asibu hatliba mawong asi yamna tamthi hek yengbada akiba su fawrambi. Alice na masibu uba matamda yamna angakpa amadi laman khumbagi mawong manba misi malambi. Maramdi nupi masa asigi boken court asi kakthatuna su phochenduna thanamlibani. Asumna tawriba asi revenge lawbagi mawongni aduga hatliba mawong asi isam samba mioi amana hekta asumna tawbadi ngamloidoribani. Asigi matungda mafam asigi akoibada kari kari evidence oiba yaba posak leige haiduna check tawraklambi. Alice amadi magi timga loinana adum jungle asigi manungda changlakpa matamda I akangba kharabusu napi marakta paktuna taduna leiriba asi thengnarambi. Asigi makha tabada adum mafam asigi akoibada koichachattuna adumak yanglambi. Alice na adum umang asida changsilakpa matamda u amada tenjai ama yungduna leiriba asisu thengnarambi. Masibu Alice na phajana u asidagi lawthoraktuna poraklambi. Aduga hojikti Alice na tenjai asibu check tawnabagi damak magi office ta puduna laambi. Tenjai asibu adum Alice na phajana check tawrpa matamda tenjai asigi nakal amadagi light capsanduna yengba matamda mark amabu tharamliba asisu Alice na urambi. Mafam asida hojik leiriba tenjai asi Reverend gi mafamda palakhiba tenjai aduga chap manaribani. Asigi matungda TV gi news ta Reverend na nupi amagi asiba hakchang turen mapan amada tarambagi paw asi thengnarambi. Matam masida Reverend gi masada yamna chingnaba amadi pakhatpa kaya marom amasu fawrambi. Maramdi matam masida mana khalambi adudi mafam masida siduna leiramliba asi magi machanupi soidana oiramgani haiduna asidagi thinthaba tawduna magi gari adu yamna yangna thauduna Alice ki manakta laambi.
Alice's office adu yoraklaba matungda Reverendna Alice's mafamda hairambi mafam aduda nakoina thengnariba asiba hakchang adu ai amuktang yengjage aigi ichanupisu mafam khangdana mangkhrabani mafam aduda nakoina thengnariba adu aigi ichanupira amukta check tauge hairambi masidagi Alice nasu yaraduna Reverendgi mafamda asiba hakchang adubu yenghallambi adubu mafam asida leiramliba asiba hakchang asidi Reverendgi masanupigi asiba hakchang oiramdre masi khanglakpa matamda Reverend masada thajaba khara amuk fauruklambi maramdi magi masanupi hojik fauba hingduna soidana leiramkhigani haiduna asidagi mafam asidagi hojik Reverend chatkirambi Reverend na chatkraba matungda Alice na doctor adugi mafamda Reverendgi maramda hanglambi doctor adunasu Alice's mafamda Reverend amadi magi masanupigi thokriba thodok khudimak loina wari lirambi masi pumba taba matamda Alice su mathwai yamna nungairamde asigi matungda hojikti Reverend wakhan yamna khalami mana asum khanba yaba khallaba matungda funeral tawbagi document aduda sign tawkhirambi mana asumna leiringai warning alarm amabu khonglaklambi asidagi mana yamna thuna CCTV camera gi monitor leiriba aduda changsinduna yengba matamda gili suit setpa nupa amana nupi masa amagi matungda yamna thuna hatnabagi damak tanariba asi urambi masi uba matamda yamna thuna Reverend magi khusu khulai singbu paikhatlami aduga mana rang kokta amabusu magi bag aduda hapchinduna umang tamna laambi hojikti mafam asida Reverend na laklibasi practice fajana tawba loraba matungda hunter asibu hatnabagi damak laklibani mana umang asida yorokpa matamda khanghaudana hunter aduna magi mafamda attack tawba horaklambi matam asida yamna thuna Reverend na magi bag tagi rangkokta adubu lokhatuna mathakta langkhatlambi aduga magi nongmai aduna rangkokta aduda kaptuna rangkokta adu mafam asida kochai chaihenlambi rangkokta aduna chaithorakpa matamda hunter aduna setliba gili suit adudasu taikhirami hojikti rangsing adu taibadagidi Reverend nasu gili suit setpa hunter adubu uba fanglambi masidagi hunter adusu mathwai kannabagi damak mafam asidagi yamna kanna chelambi Reverend su hunter asibu hatnaba hunter adugi maikai tamna nongmai kaya ama kapsilambi adubu hunter asi yamna thuna mafam asidagi chenduna lotkirami Reverendgi mafamda ngasidi yamna fajaraba hunter asibu phanabagi damak chance ama fanglabani asigi matungda Reverendna asum lakpa matamda nupi masa adu mafam amada taduna leiriba asi urambi adubu nupi masa asigi leiramliba fibam asi ubada aduki matik yamna nungaitaba amadi akiba su faurambi nupi masa asigi hakchangsu mamangda Alice hoina thengnakiba nupi masa mangaksam lenthatlamba adugumna nupi masa asidasu aduga chap manana tawramlibani masi ubada Reverendgi masa yamna nungaitaba faurambi asidagi hojikti nupi masa asibu Reverendna pamkhatuna yamna sep oigadoba mafam amada puduna laambi nakal amaromda Alice na hojik investigation tawnabagi damak ten zonba store amada laami aduga nupa amaga maga wari sanaduna leirambi Alice na mafam asida porakliba tenjai asigi maramda dukan asida leiramliba nupa asina asumna hairi nangna hojik mafam asida porakliba tenjai asidi hanana Asian time gi matamda sijanaramba tenjaini magi maming at last kaubani adubu hojikti marketa asigumba tendi amata fanglaroi maramdi hojik mafam asida nangna porakliba tenjai asi ben tawkiba kuire adum oinamak hantakta ikui kuidana hairiba ten asina mioi amabu hatkre adubu ten asi hojiksu sem kauba nupa amana yamna lotna saduna leiribani sem haiba ming asitaba matamda Alice gi masada karigumba amabu ningsinglaklambi madudi magi mofwa nupa brokna magi mafamda haikiba adu brokna hojik yauriba factory asi semna control tawduna leiriba factory amani aduga mafam aduda semna nupa masa kaya marom amabu illegal oiba thabak kaya ama tawhanduna thamlibani maram asigi damaktani brokpu mamangda Alice gi mawpa nupani haiba khangba matamda makhoina furakhiba adusu hojikti Alice na magi mawpa nupa brokpu thinabagi damak mafam aduda laami adubu mafam amatada mana brokpu thibadi fanglamde hojikti Alice su upai letraduna mafam asidagi thoglaknabagi damak magi gari aduda kakhalaklambi matam asida nupi ama magi manakta sangsilai aduga brok ki leifam adu Alice ki mafam da hairaklambi asidagi Alice su yamna thuna brok pu thinabagi damak hairiba mafam adu da laambi Alice na mafam adu yoraklaba matungda brok ti mafam amatada mana thiba fanglamde adubu mafam asida khusu khulai kaya marom amabudi leiriba asi Alice na urambi mafam asida leiriba sing asi hanana ben tawkhre hairiba at last hairiba ten sing adu
mafam asida saduna leiriba asi mana thengnarami. Alice asumna leiringai magi matungda mi ama lakpagi sahum phangambi. Asidagi Alice mi aduda nongmaina namami. Adubu mafam asida lakliba asi policeman Carl adu oirambi. Carl na Alice ki mafamda nupi masa amagi photo uttuna nupi masa asi hojik mafam khangdana mangkhre adugi damak missing report thangkalai haiduna Alice ki mafamda hairambi. Hojik nupi masa asigi photo asi ulakpa matamda hojik umangda Rebernga punna leiminariba nupi masa adu oirambi. Hojik amuk aikhoida nupi masa aduga Rebern aduga leiriba mafam aduda ulai. Nupi masa adubu Rebern poraklaba matungda yamna safe oiba aronba Rebern gi oiba bunker amagi thong mana hangtoraklambi. Matam masida nupi masa adusu gyan taraktuna Rebern gi mafamda attack tawba horaklambi. Maramdi nupi masa asina khalambi adudi Rebern mabu hatkadawagi thawrang tawduna leire haiba asi. Nupi masa asina khaliba asi Rebern fathabiduna asengba pumba loina hairambi. Rebern nupi masa adugi mafamda asumna hairambi. Aidi nangbu hatpa lakliba hunter aduna te nang asi aina mafam asida kanbiduna poraklibani. Yango makhada leiriba bunker asi safe oinabagi damak aina semduna thamlibani haiduna bunker aduda nupi masa adubu themduna putharaklambi. Mafam asida leiriba bunker asi Rebern hunter adubu fanabagi damak mana semgalakhiba oirambi. Asidagi Rebern nupi masa adugi mafamda nangdi matau karamna mafam asida laklibano haiduna hangambi. Rebern asumna hanglabasu nupi masa adugi mafamdagi karigumba pakhum amatadi fanglamde. Maramdi hojik nupi masa asigi vocal cord asi hunter aduna kakthatkrabani. Maramsina hojikti nupi masa asina Rebern gi mafamda pakhum piningabasu kari amata upai leitre. Hunter asina mafam asida mana fariba nupi masa khudingmaki vocal cord asi loina kakthatlibani. Asumna tawduna mana fariba nupi masa sing asida chap manaba thawong loina chathaduna leiribani. Mamangda aikoina thengnakiba asiba dead body adubusu asiga chap manana nupi masa adugi vocal cord kakthatkribani. Maram asina nupi masa aduna mathwai kanjanabagi damak umang aduda koilaw lauduna chengadawba adu vocal cord adu kakthatkibana kari amata upai leitabi lawba ngamdabi adumak mathwai hingnaba chelibani. Adubu nupi masa asidi Rebern matam chana thengnaduna mahakpudi kalle. Asidagi Rebern nupi masa adugi mafamda asumna hairai hojikti nangi nasada kari amata akiba fawraganu. Maramdi hunter aduna mafam asida laklabasu nangbu mana soanbadi ngamloi. Maramdi nangi nanakta hojik ai leiriba asini. Aina nangbu kari amata asoi angam jawhandabi ngaktuna leigani hairambi. Rebern hariba wasing asi taba loiraba matungda nupi masa aduna Rebern gi mafamda thajaba thamlambi. Asidagi leibakta chai ama paiduna magi maming Molly kawi haiduna iraklambi. Mathangi nongalakpa matamda Rebern nupi masa adubu poduna magi leiriba century adu yaunabagi damak laambi. Atopa nakal amaromdana Alice mangkhriba Molly adubu thinabagi damak head oirambi. Alice khangami adudi Molly asi mangringegi mamangda makhoi group khara punkhibani haiba asi. Aduga hojik Alice karigumba doubt ama leirami adudi Rebern gi mayumdasu hana mana ngalingai matamda satan ba chatlingai yamna tamthiraba khulai kaya amabu magi mayumda store toksenduna thamlibani. Nakal amaromda hojik Rebern amadi Molly makhoi anisu Rebern gi mayumda yauraklambi. Mayum asida changlakpa matamda Rebern gi wakhanda kanagumba ama mafam asida leibagi sahum masada fawrambi. Asumna leiringai khanghaudana mangonda gili setpa hunter aduna attack tawraklambi. Khanghaudana attack tawrakpa oibana Rebern nasu hunter asibu ngakthokpa nanghauramde. Leppa leitana adumak gili setpa hunter asina Rebern gi mathakta attack kaya ama tawrambi. Rebern nasu mangonda attack tawrakliba asi ngakthoknaba yamna kanna hotnarambi. Adum oinamak hunter aduna yamna laina Rebern asibu phurammi. Hunter asina phuba matamda Rebern asi mafam asida gyan mangduna taraga leirambi. Matam masida Molly nasu hunter asigi mathakta attack tawnabagi damak makhutta chai asangba ama paiduna leptuna leirambi. Adubu matam masidadi hunter asina Molly bo hatnabagi damak matam asi chap charambi. Maram asina Molly na pairiba machin tumraba chai aduna Molly bu thinduna mafam asida hatu ambi. Masi pumnamak Rebern na uba matamda yamna mathwai nungairamde. Maramdi Molly gi mafamda mana matam pumbada mabu ngak senduna leigani haiduna wasakhibani. Adubu hojikti madu pumba arembada loina tare. Hunter asina hojikti Molly asibu yamna laina hatkre. Asumna leiringai matam asida Alice su Rebern gi mafam asida yauraklambi.
माना चंगलक्पा मतमदा मोलीगी असीबा हक्चांग असि लैबा उबदा रेबरना हाटलिबनी हाइदुना खलंबी एलिसना चंगलक्लिबा असिदा रेबरनदी अतोपा हंटर अमा चंगलक्लिबोय निंगदुना नोंमै नमदुना लैरम्बी अदुगा एलिसनासु रेबरनगी मफमदा नोंमै नमम्बी एलिसना हुजिक खल्लिबा असि मफम असिदा मोलीबो हाटलिबा असि रेबरननी हाइदुना खल्लिबनी मतम असिदा एलिसना रेबरनगी मखुता पाइरिबा नोंमै असिबु मखादा थादनबगीदमक हाइरम्बी असुमना लैरिङै मतम असिदा गिली सेटपा हंटर अदु एलिसकी मनिंगदा लेप्तुना लैरम्बी हौजिक हंटर असिनसु मखोइदा एटेक तौनबगीदमक ngaiduna leiribani matam asida एलिसना खंगम्बी अदुदी मागी मतुंगदा लेप्लिबा असि मागी मोपवानुपा ब्रोक अदुनी हाइबा मरम असिदगी ब्रोकपु कन्नबगीदमक रेबरनगी मफमदा नोंमै कापक्तुना एटेक तौरगा ब्रोकपु मफम असिदा कलम्बी असुमना लेरिङैगी तंजा असि लौदुना हंटर अदु मफम असिदगी यामना कन्ना चेनखिरम्बी हौजिक रेबरनसु खंगम्बी अदुदी असुमना एलिसना तौरिबा असि मागी मोपवानुपा ब्रोक असिबु कन्नबगीदमकनी हाइबा असि रेडियो अदुदगी मफम असिदा एम्बुलेंस कौरम्बी मरमदी हौजिक माना खंगम्बी अदुदी मोली असि हौजिक फाउबा हिंगली हाइबा असि असिगी मतुंगदा रेबरन कार अदु थौदुना मागी एक्स वाइफ की मयुमदा लाअम्बी हौजिक रेबरनगी लेरमलिबा फिवम असि उबा मतमदा रेबरनगी एक्स वाइफ अमदी मागी नुपा यामना अंगपा फाउरम्बी रेबरनगी एक्स वाइफ की नुपा असि पुलिस ऑफिसर काल अदु ओइरम्बी हौजिक मतम असिदा रेबरनबु हॉस्पिटल पुबा असि काल अमदी रेबरनगी नुपीना ngamlamde असिदगी माबु फैक्ट्री अमगी मनाक्ता पुदुना लाअम्बी अदुगा मफम असिदा माबु ट्रीटमेंट तौनबगीदमक डॉक्टर अमसु कौरम्बी मतम असिदा रेबरना कालगी मफमदा थोक्रिबा थौदोक खुदिमक लोइना वारी लिरम्बी असिगी मतुंगदा मखोइना लैरिबा मफम असिदगी काल अदु मपानदा थोक्लक्लम्बी मफम असिदा ब्रोकपु लैबा कालना उरम्बी असिदगी कालना ब्रोकपु फानबगीदमक मफम असिदा कोइतान तानरक्लम्बी अदुबु ब्रोकना कालगी मखुत्तगी नांथोक्तुना कोइचेन चेलम्बी अदुगा हौजिक रेबरनबु ट्रीटमेंट तौदुना लैरिबा मफम असिदा ब्रोक अदु चंगलक्लम्बी अदुगा मफम असिदा लैरिबा डॉक्टर अदुबु माना मंगक्समदा थांग थमदुना किहंदुना मखोइदा दब तौरम्बी असुमना लैरिङै मतम असिदा रेबरनसु ज्ञान तारक्लम्बी असिदगी ब्रोककी मखुत अदुबु फादुना मफम असिदा फाजिल्लगा थनम्बी असुमना तौबा असिदा यामना लाइना कालनसु ब्रोक असिबु फाबा ngamlambi असिदगी कालना ब्रोक अदु पुलिस स्टेशन दा पुदुना लाअम्बी मोपानुपा फाखिबगी पाउ असि ताबा मतमदा एलिसु पुलिस स्टेशन अदुदा लाअम्बी अदुगा कालगी मफमदा एलिसना हाइरम्बी मागी मोपानुपा असि बाय एनी मीन्स अमा हेक्ता तौदुना मफम असिदगी अमुक्ता थादुउ हाइदुना अदुबु मतम असिददी एलिसना हाइरिबा वफम असि कालना करी अमता यारमदे कालना एलिसकी मफमदा हाइरई करीगुंबा अखोइना असुमना तौरुबा तारगदी नंगी जॉबसु मांगबगी फिवमदा लई नंगना करीगुंबा नंगी नौपानुपागी दमक खरा तौख्रे हाइबसी अइना लोइना खंगी हाइरम्बी कालना हाइरिबा असि ताबा मतमदा एलिसु यामना नुंगाइतबा फाउरम्बी असिगी मतुंगदा ब्रोकना काल अमदी अतोपा पुलिस सिंगबु सेमना माबु फारखिबा मफम अदुदा पोरक्लम्बी सेम असि फैक्टरी असिगी मपुसु ओइरिबनी ब्रोककी मफमदा सेमना तमथीरबा टॉर्चर कया अमसु तौखी मसिदगी रिवेंस लौनबगीदमक ब्रोकना महाकपु मफम असिदा फाजिंदुना थमखिबनी मसि पुमनमक असि खंगलक्पा मतमदा काल अमदी अतोपा पुलिस सिंग अदुना खंगमी अदुदी सेमना नहा ओइरिबा नुपी मचासिंगबु फाजिंदुना ओटपा नैबा कया अमा तौदुना हातोकलिबा असि सेम नते अतोपा मियोई अमनी हाइबा असि मतम असिदा एलिसना सुखंगमी अदुदी रेबरनगी मयुमदा थेंगनखिबा हंटर अदु मागी मोपानुपा असि नते अतोपा मियोई अमनी अदुबु मानदी मागी मोपानुपा ब्रोकनी खंदुना मफम असिदगी थादोखिबदी मतम असिदा सेमगी मफमदा कालना हंगमी करी मरमगीदमक नंगना तेंजैसिंग अदु सारिबनो अदुगा तेंजैसिंग अदुना मियोइबसिंगी मफमदा एटेक तौरिबा करीगिनो हाइदुना अदुबु मतम असिदा सेमना मखोइना हाइरिबसिंग अदु करी अमता तारमदे अदुगा हाइरई नखोइना हाइरिबदु लोइना अरानबा ngaktani अइना सारिबा तेंजैसिंगदा करीगुंबा मार्क सिम्बोन करी अमता थंबा लैते अइदी अइगी तौफम तोकपा अदुमक तौबनी मदु पुमनमक सारिबा अदु अइना नते अतोपा कनागुंबा अमना सारिबनी सेमगी वाहै असि ताबा मतमदा पुलिस सिंग अदुना सुखंगमी अदुदी मसि पुमनमकी मरुमदा करीगुंबा अरोनबा अमदी लैरे कनागुंबा हंटिंग तौबा अमना मसि पुमनमक तौरिबनी हाइबा असि असिगी मतुंगदा रेबरना पिरखिबा स्टेटमेंट अदुबुसु चेंज तौखिरमी मरमदी एलिसकी मोपानुपा ब्रोक असिबु कन्नबगी दमक्तनी असिगी मतुंगदा मोलीसु ट्रीटमेंट फजना तौरबा मतुंगदा मागी पुंसीसु यामना सेफ ओइरे
ꯍꯧꯖꯤꯛꯇꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯔꯦꯕꯔꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯨ ꯊꯛꯑꯝꯕꯁꯤꯡ ꯑꯗꯨꯁꯨ ꯈꯨꯗꯛꯇꯒꯤ ꯂꯣꯏꯅ ꯇꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯑꯦꯂꯤꯁꯅꯁꯨ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯔꯥꯟ ꯌꯥꯖꯔꯝꯃꯤ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯃꯣꯂꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯥꯅ ꯇꯧꯈ꯭ꯔꯤꯕ ꯑꯗꯨꯒꯤꯗꯃꯛ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯒ ꯑꯊꯨꯕ ꯃꯇꯝꯗ ꯍꯟꯇꯔ ꯑꯗꯨꯕꯨ ꯐꯥꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯣꯂꯤꯒꯤ ꯃꯐꯝꯗ ꯄ꯭ꯔꯣꯃꯤꯁ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯍꯧꯖꯤꯛ ꯔꯦꯕꯔꯟꯅ ꯒ꯭ꯔꯣꯁꯔꯤ ꯁꯣꯞ ꯑꯃꯗ ꯄꯣꯠ ꯂꯩꯅꯕꯒꯤꯗꯃꯛ ꯂꯥꯛꯄ ꯃꯇꯝꯗ ꯕ꯭ꯂꯦꯛ ꯃꯆꯨꯒꯤ ꯃꯥꯅ ꯖꯪꯒꯜꯗ ꯎꯈꯤꯕ ꯑꯃꯨꯕ ꯃꯆꯨꯒꯤ ꯇ꯭ꯔꯛ ꯑꯗꯨ ꯃꯃꯥꯡꯗ ꯆꯠꯈꯤꯕ ꯎꯔꯝꯃꯤ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯍꯟꯇꯔ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯇꯞꯅ ꯏꯟꯅꯗꯨꯅ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯇ꯭ꯔꯛ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃ ꯀꯨꯝꯗꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯃꯥꯅ ꯉꯁꯥꯏ ꯖꯪꯒꯜꯗ ꯃꯥꯔꯛ ꯇꯧꯁꯟꯈꯤꯕ ꯀ꯭ꯔꯣꯁ ꯃꯥꯔꯛ ꯑꯗꯨ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯝꯃꯤ ꯑꯗꯨꯕꯨ ꯒꯥꯔꯤ ꯑꯁꯤꯗꯗꯤ ꯀ꯭ꯔꯣꯁ ꯃꯥꯔꯛ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯑꯁꯤꯗꯒꯤ ꯔꯦꯕꯔꯟꯅ ꯒꯥꯔꯤ ꯑꯁꯤꯕꯨ ꯊꯧꯔꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯍꯟꯇꯔ ꯑꯗꯨ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯒꯥꯔꯤꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯑꯇꯣꯞꯄ ꯑꯃꯨꯕ ꯃꯆꯨꯒꯤ ꯇ꯭ꯔꯛ ꯀꯥꯔ ꯑꯃꯕꯨ ꯃꯃꯥꯡꯗ ꯊꯧꯈ꯭ꯔꯤꯕ ꯑꯁꯤ ꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯥꯅ ꯀ꯭ꯔꯣꯁ ꯇꯧꯈꯤꯕ ꯃꯥꯔꯛ ꯑꯗꯨ ꯒꯥꯔꯤ ꯑꯁꯤꯗ ꯌꯥꯎꯕ ꯀꯟꯐꯥꯔꯝ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯔꯦꯕꯔꯟꯅ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯈꯔ ꯑꯁꯨꯝ ꯆꯠꯂꯕ ꯃꯇꯨꯡꯗ ꯔꯦꯕꯔꯟꯅ ꯒꯥꯔꯤ ꯑꯗꯨ ꯌꯨꯝ ꯑꯃꯒꯤ ꯃꯌꯥꯗ ꯈꯥꯝꯈꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯔꯦꯕꯔꯟꯅ ꯈꯜꯂꯤꯕ ꯑꯁꯤ ꯅꯨꯄꯥ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯁꯣꯏꯗꯅ ꯐꯥꯔꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯇ꯭ꯔꯛ ꯑꯁꯤꯗꯒꯤ ꯀꯨꯝꯂꯛꯂꯤꯕ ꯑꯁꯤꯗꯤ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯔꯦꯕꯔꯟꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯟꯗꯨꯅ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯇ꯭ꯔꯛ ꯑꯗꯨꯕꯨ ꯊꯧꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯇ꯭ꯔꯛ ꯑꯁꯤꯗꯤ ꯑꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯍꯧꯖꯤꯛ ꯔꯦꯕꯔꯟꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯣ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ꯫ ꯇ꯭ꯔꯛ ꯑꯁꯤꯕꯨ ꯊꯧꯔꯛꯈꯤꯕ ꯃꯤꯁꯛ ꯑꯃꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯕꯅꯤ, ꯃꯗꯨꯒꯤꯗꯃꯛ ꯑꯩꯅ ꯃꯥꯒꯤ ꯃꯐꯝꯗ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯇ꯭ꯔꯛ ꯑꯁꯤ ꯑꯩꯒ ꯌꯨꯝꯊꯪꯅꯔꯤꯕ ꯅꯨꯄꯥ ꯑꯃꯅꯁꯨ ꯑꯃꯨꯛ ꯄꯨꯗꯨꯅ ꯆꯠꯄꯅꯤ, ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤ ꯍꯦꯛ ꯇꯥꯕꯗꯒꯤꯗꯤ ꯔꯦꯕꯔꯟꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯒ ꯌꯨꯝꯊꯪꯅꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯂꯥꯛꯄ ꯃꯇꯝꯗ ꯌꯨꯝ ꯑꯗꯨꯗꯤ ꯂꯣꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯣꯛ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤꯕ ꯌꯨꯝ ꯑꯗꯨ ꯔꯦꯕꯔꯟꯅ ꯊꯣꯡ ꯑꯗꯨꯕు ꯊꯨꯒꯥꯏꯗꯨꯅ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯑꯗꯨꯝ ꯔꯦꯕꯔꯟꯅ ꯊꯤꯔꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯔꯦꯕꯔꯟꯅꯁꯨ ꯈꯪꯉꯝꯃꯤ ꯑꯗꯨꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯨ ꯑꯁꯤ ꯑꯁꯦꯡꯕ ꯍꯟꯇꯔꯗꯨꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯔꯦꯕꯔꯟꯅ ꯑꯗꯨꯝ ꯕꯦꯁꯃꯦꯟ ꯃꯅꯨꯡꯗ ꯇꯞꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯑꯗꯨꯗꯤ ꯃꯥꯡꯈ꯭ꯔꯕ ꯅꯨꯄꯤ ꯃꯆꯥ ꯀꯌꯥ ꯑꯃꯒꯤ ꯄꯣꯁꯇꯔ ꯃꯐꯝ ꯑꯁꯤꯗ ꯀꯂꯦꯛ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯁꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯄꯣꯁꯇꯔ ꯃꯌꯥꯝ ꯃꯔꯛ ꯑꯁꯤꯗ ꯔꯦꯕꯔꯟꯒꯤ ꯃꯆꯥꯅꯨꯄꯤ ꯖꯣꯌꯦꯜꯒꯤ ꯃꯥꯡꯈꯤꯕꯒꯤ ꯄꯣꯁꯇꯔ ꯑꯗꯨꯕꯨꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯔꯦꯕꯔꯟꯅ ꯑꯗꯨꯝ ꯕꯦꯁꯃꯦꯟ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯚꯣꯀꯦꯜ ꯀꯣꯔꯗꯄꯨꯁꯨ ꯑꯣꯄꯔꯦꯁꯟ ꯇꯧꯗꯨꯅ ꯂꯧꯊꯣꯛꯇꯨꯅ ꯂꯩꯔꯝꯂꯤꯕ ꯑꯁꯤ ꯎꯔꯝꯃꯤ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯔꯦꯕꯔꯟꯅ ꯈꯪꯉꯝꯃꯤ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯨ ꯑꯁꯤ ꯑꯁꯦꯡꯕ ꯍꯟꯇꯔ ꯑꯗꯨꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯔꯦꯕꯔꯟꯒꯤ ꯃꯐꯝꯗ ꯁꯦꯔꯤꯟꯖ ꯑꯃꯅ ꯏꯟꯖꯦꯛꯁꯟ ꯀꯥꯞꯁꯤꯜꯂꯛꯂꯝꯃꯤ꯫ ꯏꯟꯖꯦꯛꯁꯟ ꯀꯥꯞꯂꯛꯂꯤꯕ ꯗꯣꯛꯇꯔ ꯑꯁꯤ ꯔꯦꯕꯔꯟꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯗꯣꯛꯇꯔ ꯕꯣꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯗꯣꯛꯇꯔ ꯕꯣꯜ ꯑꯁꯤ ꯀꯥꯜꯅ ꯀꯧꯗꯨꯅ ꯔꯦꯕꯔꯟꯕꯨ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯤꯈꯤꯕ ꯗꯣꯛꯇꯔ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯥꯡꯂꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯗꯣꯛꯇꯔ ꯕꯣꯜꯅ ꯂꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯚꯣꯀꯦꯜ ꯀꯣꯔꯗ ꯑꯁꯤ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯎꯃꯪꯗ ꯄꯨꯗꯨꯅ ꯁꯔꯥꯛ ꯇꯝꯗꯨꯅ ꯍꯥꯠꯇꯣꯛꯄꯅꯤ ꯍꯥꯏꯕꯁꯤ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯃꯝꯃꯤ꯫ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯦꯂꯤꯁꯁꯨ ꯃꯣꯂꯤꯕꯨ ꯎꯅꯅꯕꯒꯤꯗꯃꯛ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯦꯂꯤꯁꯀꯤ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯤꯕ ꯔꯨꯝ ꯑꯗꯨꯗ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯐꯥꯏꯜꯁꯤꯡ ꯑꯗꯨ ꯐꯥꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯦꯂꯤꯁꯄꯨ ꯂꯥꯌꯦꯡꯂꯤꯕ ꯗꯣꯛꯇꯔ ꯑꯁꯤ ꯗꯣꯛꯇꯔ ꯕꯣꯅꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯗꯣꯛꯇꯔ ꯕꯣꯅꯤꯒꯤ ꯔꯨꯝꯗ ꯑꯦꯂꯤꯁꯅ ꯗꯣꯛꯇꯔ ꯕꯣꯅꯤꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯂꯥꯛꯄ ꯃꯇꯝꯗ ꯕꯣꯅꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗꯦ꯫ ꯑꯁꯤꯗꯒꯤꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯐꯣꯇꯣ ꯑꯃꯕꯨ ꯎꯔꯝꯃꯤ꯫ ꯐꯣꯇꯣ ꯑꯁꯤꯗ ꯗꯣꯛꯇꯔ ꯕꯣꯅꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯃꯦꯂꯤꯁꯥꯒ ꯄꯨꯟꯅ ꯀꯥꯞꯃꯤꯟꯅꯕ ꯐꯣꯇꯣ ꯑꯃꯅꯤ꯫ ꯑꯗꯨꯒ ꯐꯣꯇꯣ ꯑꯁꯤꯗ ꯗꯣꯛꯇꯔ ꯕꯣꯅꯤꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯂꯤꯛꯇ MB ꯍꯥꯏꯗꯨꯅ ꯊꯥꯔꯤꯕ ꯑꯁꯤ ꯎꯔꯝꯃꯤ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯑꯦꯂꯤꯁ ꯌꯥꯝꯅ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯝꯃꯤ, ꯃꯔꯝꯗꯤ ꯉꯁꯥꯏ ꯃꯈꯣꯏꯅ ꯊꯦꯡꯅꯈꯤꯕ ꯇꯦꯟꯖꯩ ꯑꯗꯨꯗꯁꯨ MB ꯍꯥꯏꯗꯨꯅ ꯊꯥꯔꯤꯕꯅꯤ꯫ ꯃꯁꯤ ꯈꯪꯂꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯑꯦꯂꯤꯁꯅ ꯗꯣꯛꯇꯔ ꯕꯣꯅꯤꯒꯤ ꯃꯐꯝꯗ ꯆꯤꯡꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯥꯒꯤ ꯇꯤꯝꯒ ꯇꯧꯗꯨꯅ ꯗꯣꯛꯇꯔ ꯕꯣꯅꯤꯒꯤ ꯃꯌꯨꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔꯕꯨ ꯈꯪꯗꯣꯛꯅꯕ ꯂꯥꯛꯑꯝꯃꯤ꯫ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯗꯣꯛꯇꯔ ꯕꯣꯅꯤꯒꯤ ꯃꯌꯨꯝꯗ ꯑꯗꯨꯝ ꯊꯤꯔꯛꯄꯗ ꯃꯥꯡꯈ꯭ꯔꯕ ꯅꯨꯄꯤ ꯀꯌꯥ ꯑꯃꯒꯤ ꯄꯣꯁꯇꯔꯁꯨ ꯃꯐꯝ ꯑꯁꯤꯗ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯆꯠꯂꯛꯄ ꯃꯇꯝꯗ
nupi macha amabusu mafam asida operation tawduna vocal cord lauthokduna leiramliba asi thengnarambi masi pumba asi uba matamda makoina khangami adudi asengba hunter asi Dr. Ball asini haiba masi pumna makhanglaba matungda Alice na Rayburn gi mayumda laami aduga Rayburn gi mafamda wafam pumba loina hainaba haiduna adubu tanja asidadi Rayburn adu mafam asida leiramde nakal amaromda aikoina uba fangliba asi Dr. Bond gari ama thauduna laami aduga mana Rayburn gi mafamda asumna hairambi aigi isanupi Melissa adu yungawba driver amana gari thaubadagi accident thoktuna sikhibani asigi matungdagi aina mathang aigi isanupi Melissa gi maisak asi kawba ngamnabagi damak sahi nauriba angang nupi macha singbu loina faduna hatoklibani aina fariba nupi macha sing asi magi parents sing adu nangdauna yu thakpa mama mapagi macha ngaktani aduna hairiba nupi macha sing asi hayeng kona khunai asigi polum oigadoribani maram asigi damak aina faduna loina hatoklibani wafam sing asi taba matamda Rayburn aduki matik Dr. Bond gi mafamda sauningba faurambi asigi matungda Dr. Bond na Rayburn asibu century aduda poraklambi aduga forest aduda mahakpu mafam asidagi nathwai kanjanabagi damak chen khro haiduna hairambi asumna tawriba khudimak sing asi Alice na loina CCTV camera gi matingna loina urami asidagi Alice su umang asida yamna thuna laami aduga mafam aduda leiriba trap khudimak loina hangdo ambi haujikti Dr. Bond na Rayburn bo hatnabagi damak sarak tamnaba thaurang tawribani asigi tanja asida Rayburn masana masabu kanjanabagi damak Dr. Bond gi mathakta masagi leijaba thauna puba puthoktuna attack tawraklambi matam asida Rayburn na aduki matik yamna tamthina Dr. Ball asibu furambi aduga makhada soktuna taraga leiriba Dr. Ball gi mafamda Rayburn na magi masanupi Joel gi wafam hangambi matam asida Dr. Ball nofet tawduna yamna usittaba mawongda Rayburn gi mafamda hairi nangi nasanupi adu aina yamna tamthina hatkibani maramdi nang asi yungawba mapa amani maram aduna aina yungawba sing asi yamna nukside hairambi asidagi Rayburn aduki matik yamna sauraduna Dr. Ball asibu hatke haiduna tawraklambi asumna leiringai mafam asida Alice su sangalklambi aduga Alice na blank fire ama tawduna Rayburn bu khamnaba yamna kanna hotnarambi adubu matam asida Rayburn machanupigi laman khumningbana maram oiraga police na hairiba adu kari amata tadabi mafam aduda leiba trap amada Dr. Ball adu thadaduna mafam aduda hatokhirambi adubu Alice na Rayburn gi mafamda karigumba excel amata lokhatte maramdi Alice na sukhangami adudi mafam asida thokliba khudongthiba thoduk asi Dr. Ball na loina tawribani haiba asigi matungdagidi Rayburn na magi machanupi mangkhibagi thetliba poster adubu loina lotho ambi aduga machanupi gi funeral da masu saruk yaba laambi Alice Carl amadi magi nupisu mafam asida funeral asi yawba laklibani Molly su naba faraduna mafam asida Rayburn gi machanupi gi funeral asida lei kalambi asigi matungda movie asigi aroibada aikoina uba fangliba asi Alice na factory aduda laktuna tungi horakliba nupa macha singi punsibu kannabagi damak JCB ama sijanaduna factory asibu tumna thugairambi asumna utlaba matungda movie asi matang swaida loisinkirambi ngasigi aigi movie explanation asida wahi wata soiba amadi asoi aran kaya marom ama yawrabasu mayamgi mafamda ngakpiu haiba wafam thamjari